State asida thokiba toan-toanba extrajudicial execution gi thaudok-singda leikidraba mioi lising amaga chamngaga kunipan gi imung manung-singna punsinduna semkiba extrajudicial execution victim families association Manipur Eevfam gi tarahumdoirak shuba mapokumon thauram pangthokrai apunba case lising amaga chamngaga kunipan asig manungda Union Armed Forces singna chathakiba mihat kamari leinana CBI na wahang pahung chathaduna final report thagat khraba case kunthra mapanbo ngasi fawda Union Home Ministry na prosecution sanction pidana lairi haina Eevfam gi President Renu Takhelambam na pendaba phongdokrai Manipur Press Club ta pangthokiba common thauramadu Renu na Armed Force sing maruoina Assam Rifles amadi Manipur Police na logi kanglon sing ngaktana Khudum chanduna hatok pikhraba mioi sing asigi achumba wayal fangnaba Eevfam na matam koina sangnadagi hauna taksinduna lakli Mihat sing asiga mari leinana Manipur Police ki personal chama henbaki mathakta hauzik trial chathaduna leiri adumakpo Union Armed Forces singi mathaktadi prosecution sanction pidana leiba simakna karigumba khongthang amata chathadana leiri Supreme Court ki writ petition number 129 of 2012 ki makhada CBI na final report pikraba case sing asida chenaba Armed Force singi mathakta prosecution sanction lauthaduna mara leiba mioi sing matik chaba cherak fanghanaba ngasigi lainga kamade mari leinaba singna honabiu haiki Loinana Union Home Ministry na prosecution sanction pidabana achumba wayal fanghandana lairiba si athubada wayal fanghanaba Manipur gi governor gi kuthangda Union Home Minister da wakacherol lan khalagani haina mahakna phongdokhi material sing evidence hai tare makoi je fake encounter chatharaga hatpani haibasigi proof leiraba case sing hai tare CBI na madu langkhalabani CBI na amuk maju central gi union minister da sanction pibina ba na makoi na application tawruba matam da su madu deny tawrakhiba adune ado akhoi victim side tagi su masi panbiriba khoi gi responsible khoi gi sakar sina su abiraga khoi gi victim family sing da ngasi phawba justice phangdana akhoi da leiriba se amapung phana khoi gi justice phangna bai da amadi armed processing asida khogi kanoje trial chathaba yanaba sanction ase pibi ba yanaba gi lambi do sakar sina su khitang mateng pangbina ba na khoi victim side ta gain appeal tawjani